ꯌꯧꯔꯛꯄꯗ ꯈꯣꯡꯂꯤ ꯀꯣꯀꯤꯜ ꯑꯃꯣꯝ ꯐꯤꯃꯨ ꯁꯦꯠꯄꯤ ꯈꯣꯏꯊꯨꯝꯕꯤ ꯈꯣꯟꯖꯦꯜꯅ ꯂꯩꯀꯣꯜ ꯅꯤꯟꯕꯅꯤ ꯀꯔꯤꯒꯤ ꯂꯣꯠꯂꯤ ꯁꯛꯇꯝꯗꯣ ꯀꯔꯤꯒꯤ ꯈꯨꯝꯂꯤ ꯃꯥꯏꯊꯣꯡꯗꯣ ꯕꯁꯟꯇꯒꯤ ꯂꯩꯀꯪꯂꯥ ꯀꯣꯀꯤꯜ ꯅꯪꯅ ꯄꯨꯊꯣꯛꯏ ꯆꯤꯟꯗꯅ ꯃꯟꯗꯤꯡꯕꯝꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯤꯡꯗꯨꯗ ꯂꯥꯛꯈꯤꯕꯗꯤ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇꯅꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯨꯝꯗ ꯆꯪꯂꯨꯔꯒ ꯃꯥꯒꯤ ꯃꯊꯛꯇ ꯅꯟꯁꯤꯜꯂꯛꯀꯗꯕ ꯋꯥꯍꯪ ꯃꯌꯥꯝꯗꯣ ꯃꯍꯥꯛꯅ ꯄꯥꯝꯗꯕꯅ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇ ꯑꯍꯤꯡꯗꯨꯃ ꯂꯩꯔꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯟꯗꯤꯡꯕꯝꯗ ꯂꯥꯛꯂꯦ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄ ꯇꯨꯝꯈꯤꯗꯦ ꯁꯨꯗꯦꯁꯅꯥ ꯇꯨꯝꯈꯤꯗꯦ ꯃꯆꯥꯕꯨ ꯋꯥꯔꯧꯏ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏꯁꯨ ꯏꯀꯥꯏ ꯑꯗꯨꯕꯨ ꯈꯥꯝꯂꯨꯕꯗꯤ ꯉꯝꯗꯦ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇ ꯂꯩꯍꯧꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕꯅ ꯃꯩꯔꯥꯕ ꯑꯍꯤꯡ ꯇꯨꯝꯗꯅ ꯅꯣꯡ ꯉꯥꯜꯂꯛꯄꯒ ꯌꯥꯏꯁꯀꯨꯜꯗ ꯂꯩꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯎꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯒꯤ ꯈꯣꯟꯊꯤ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯨꯕꯨ ꯆꯤꯟ ꯄꯥꯟꯗ꯭ꯔꯕ ꯃꯤꯑꯣꯏꯕ ꯑꯒꯨꯝꯅ ꯈꯨꯝꯕ ꯉꯝꯗ ꯇꯥꯕ ꯈꯛꯇ ꯑꯣꯏꯔꯤ ꯁꯨꯗꯦꯁꯨ ꯄꯦꯔꯦ ꯄꯦꯔꯥ ꯊꯣꯛꯄ ꯃꯈꯩ ꯃꯆꯥꯕꯨ ꯄꯦꯟꯗꯅ ꯆꯩ ꯑꯉꯥꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯀꯥꯏꯔꯛꯄꯒꯤꯅꯣ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯈꯩ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯑꯍꯤꯡꯁꯨ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯊꯣꯛꯄ ꯇꯅꯧ ꯇꯅꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯈꯥꯡꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯝꯗꯅ ꯇꯥꯟꯊꯣꯛꯂꯦꯗꯅ ꯉꯁꯥꯏ ꯃꯈꯩ ꯈꯨꯝꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯇꯞꯂꯞꯅ ꯈꯨꯝꯃꯤ ꯑꯩꯅ ꯇꯥꯟꯊꯣꯛꯄꯗꯣ ꯍꯥꯏꯅꯨꯗ ꯏꯃꯥꯁꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯍꯥꯏꯗꯅꯤ ꯑꯁꯨꯝꯕ ꯋꯥꯕꯨ ꯂꯣꯠꯇꯨꯅ ꯊꯝꯒꯗ꯭ꯔꯥ ꯅꯪꯒꯤ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯆꯠꯈꯤꯕꯅꯤ ꯅꯪꯅ ꯐꯖꯅ ꯇꯧꯕꯤꯗꯕꯒꯤ ꯆꯠꯈꯤꯕꯅꯤ ꯈꯪꯅ ꯈꯪꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯅꯦ ꯅꯪ ꯅꯄꯥꯕꯨꯡ ꯁꯅꯈ꯭ꯌꯥꯅ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯀꯌꯥꯝ ꯊꯃꯣꯏ ꯀꯥꯏꯅꯤ ꯈꯪꯗꯕ꯭ꯔꯥ ꯗꯧꯁꯤꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯏ ꯊꯦꯝꯒꯦꯅ ꯉꯥꯏꯔꯤꯅꯤ ꯏꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯤ ꯋꯥꯍꯩꯗꯨꯗ ꯁꯨꯔꯦ ꯁꯥꯎꯒꯠꯂꯒ ꯀꯔꯤꯅꯣꯃ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄ ꯊꯣꯡꯖꯤꯜꯗꯒꯤ ꯁꯥꯎꯔ ꯆꯪꯉꯛꯇꯨꯅ ꯂꯥꯎꯔꯛꯏ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯍꯥꯛ ꯊꯛꯇ ꯑꯩ ꯑꯁꯦ ꯃꯤꯃꯥꯡ ꯐꯝꯗꯧꯔꯕꯅꯤ ꯅꯪꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕꯤꯔꯤꯕ ꯑꯉꯥꯡꯗꯨꯅꯗꯤ ꯃꯌꯨꯝꯗ ꯑꯍꯦꯟꯕ ꯄꯥꯎ ꯇꯝꯗꯅ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯖꯤꯟꯗꯨꯅ ꯅꯪꯕꯨ ꯀꯜꯍꯧꯔꯤ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯤꯕꯗꯤ ꯅꯪꯅꯤ ꯆꯠꯂꯣ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯁꯨꯗꯤ ꯃꯀꯨꯗ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕꯁꯨ ꯍꯟꯗꯦ ꯃꯆꯤꯟꯗꯣ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯂꯩꯃꯤꯟꯅꯔꯗꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯥꯅ ꯂꯩꯅꯤꯡꯉꯗꯤ ꯐꯔꯦ ꯃꯇꯝ ꯈꯔ ꯂꯩꯖꯔꯁꯅꯨ ꯑꯗꯨꯗ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯤꯅ ꯃꯁꯥꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯁꯤꯅꯤ ꯅꯍꯥ ꯂꯥꯏꯍꯧ ꯍꯧꯈꯤꯕꯅꯤ ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄ ꯆꯞ ꯂꯦꯞꯂꯒ ꯃꯁꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯉꯤ ꯅꯤꯡꯊꯦꯝ ꯅꯪ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯆꯠꯂꯣ ꯅꯪ ꯏꯁꯨꯗꯨ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯈꯩ ꯌꯨꯝꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯐꯥꯝꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯔꯣꯏꯗꯧꯅꯤ ꯃꯗꯧꯒꯤ ꯋꯥꯍꯩꯗ ꯃꯩꯔꯥꯕꯁꯨ ꯐꯤꯡꯒꯠꯀꯦꯒꯁꯨ ꯇꯧꯔꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯗꯥꯏ ꯂꯩꯗꯣꯏꯕ ꯃꯗꯨꯕꯨ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯤꯕ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯥ ꯅꯝꯐꯨꯗ ꯂꯨꯍꯣꯡꯕꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯅꯤ ꯈꯜꯂꯨꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯁꯤꯜꯂꯨꯔꯤꯕꯁꯤꯅ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣই ꯆꯠꯂꯣ ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯏꯕꯦꯝꯃ ꯁꯅꯥ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄ ꯁꯨꯗꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯆꯥꯗꯨꯁꯨ ꯁꯥꯎꯅꯤꯡ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯗꯨꯗ ꯌꯦꯡꯂꯤ ꯃꯇꯝꯗꯨ ꯐꯅꯃꯛ ꯂꯩꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥ ꯀꯩꯊꯦꯜ ꯀꯥꯈꯤꯕ ꯁꯦꯅꯨ ꯂꯦꯝꯕꯤ ꯌꯧꯁꯤꯜꯂꯛꯇꯕꯗꯨꯗ ꯃꯦꯟꯖꯣꯔ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯃꯥꯅ ꯁꯦꯅꯨꯕꯨ ꯉꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯁꯨ ꯏꯕꯦꯝꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯈꯔ ꯍꯪꯒꯦ ꯈꯟꯕꯅꯤ ꯀꯔꯝꯅ ꯃꯁꯨꯅ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇ ꯂꯩꯈꯤꯕ ꯉꯁꯤꯗꯤ ꯃꯦꯟꯖꯣꯔ ꯌꯥꯝꯅ ꯈꯪꯅꯤꯡꯂꯛꯏ ꯃꯔꯛꯁꯤꯗ ꯊꯃꯣꯏꯗ ꯇꯠꯇꯅ ꯍꯪꯕ ꯋꯥꯍꯪ ꯀꯌꯥꯁꯨ ꯉꯁꯤꯗꯤ ꯃꯦꯟꯖꯣꯔ ꯍꯪꯂꯒꯦ ꯈꯟꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯁꯦꯅꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯉꯥꯍꯧ ꯉꯥꯏꯔꯝꯕꯗꯒꯤ ꯌꯥꯆꯪꯂꯛꯄꯒꯤ ꯕ꯭ꯔꯥꯍꯃꯟ ꯀꯣꯂꯨꯞꯇꯒꯤ ꯀꯥꯡꯁꯤ ꯈꯤꯡꯉꯛꯂꯦ ꯊꯣꯡꯒꯥꯜ ꯃꯅꯥꯛꯀꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯠꯂꯤꯉꯩ ꯃꯦꯟꯖꯣꯔ ꯆꯞ ꯂꯦꯞꯂꯒ ꯊꯣꯡꯒꯥꯜꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯉꯤ ꯉꯁꯤꯗꯤ ꯒꯦꯠꯇ ꯂꯩꯕ ꯃꯤ ꯃꯈꯩꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯉꯤ ꯃꯅꯨꯡꯗ ꯂꯩꯅꯈꯤꯕꯅ ꯃꯁꯤꯃꯛꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯆꯨꯝꯗ꯭ꯔꯤꯡ ꯍꯦꯛꯇ ꯆꯪꯂꯛꯏ
ꯂꯥꯛꯂꯤꯕ ꯃꯤꯁꯛꯇ ꯎꯕꯗ ꯃꯦꯟꯖꯣꯔ ꯉꯛꯆꯥꯟꯅꯅ ꯂꯦꯞꯂꯒ ꯀꯧꯏ꯫ ꯍꯥꯏ ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯅꯤꯡꯊꯦꯝ ꯅꯠꯇ꯭ꯔꯅꯦ? ꯐꯤꯕꯝ ꯑꯃꯗ ꯁꯨꯛꯇꯨꯅ ꯆꯪꯂꯛꯄ ꯅꯨꯄꯥꯗꯣ ꯃꯦꯟꯖꯣꯔ ꯂꯦꯞꯂꯝꯕ ꯎꯕꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯨꯛꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯒ ꯃꯦꯟꯖꯣꯔꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯕꯦꯕꯥꯔ ꯎꯠꯂꯤ꯫ ꯇꯞꯅ ꯑꯃꯨꯛ ꯅꯣꯟꯈꯠꯂꯒ ꯈꯨꯝꯃꯤ, ꯃꯥꯅꯤ ꯗꯗꯧ, ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯃꯇꯧꯗꯨꯗ ꯃꯦꯟꯖꯣꯔ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯀꯣꯏꯊꯣꯛꯀꯗꯕꯅꯤ, ꯏꯁꯨꯅ ꯀꯣꯏꯔꯛꯄꯗꯤ ꯀꯝꯗꯧꯅꯦ? ꯗꯗꯧꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡꯗ ꯍꯥꯟꯅ ꯆꯪꯂꯨꯒꯦ ꯍꯥꯏꯕ꯭ꯔꯥ? ꯃꯥꯏꯊꯣꯡꯗ ꯐꯅꯃꯛ ꯁꯨꯛꯊꯔꯕꯁꯨ ꯑꯁꯥ ꯑꯃꯗ ꯂꯥꯛꯆꯕ ꯅꯨꯄꯥꯗꯣ ꯋꯥꯍꯩꯗꯨꯗ ꯇꯍꯥ ꯈꯨꯝꯃꯤ, ꯃꯅꯨꯡꯗ ꯍꯥꯟꯅ ꯆꯪꯉꯒꯦ, ꯏꯃꯥꯁꯤꯅ ꯃꯉꯣꯟꯗ ꯋꯥꯝ ꯁꯤꯟꯅꯔꯛꯄꯅꯤ, ꯍꯧꯖꯤꯛꯃꯛ ꯍꯥꯏꯌꯨ ꯍꯥꯏꯔꯛꯄ꯫ ꯃꯦꯟꯖꯣꯔ ꯅꯣꯛꯂꯒ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯃꯁꯨ ꯏꯕꯦꯝꯃꯒꯤ ꯀꯥ ꯅꯤꯡꯊꯤꯖꯅ ꯇꯥꯈ꯭ꯔꯒ ꯁꯦꯅꯨꯕꯨ ꯉꯥꯏꯕꯗ ꯃꯥꯏ ꯑꯣꯟꯁꯤꯜꯍꯧꯔꯦ꯫ ꯅꯟꯗꯔꯥꯖꯀꯤ ꯌꯨꯝ ꯑꯁꯤ ꯆꯠꯂꯕꯁꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯍꯦꯛꯇ ꯂꯩꯈꯤ꯫ ꯃꯅꯨꯡꯗ ꯇꯣꯏꯅ ꯆꯪꯂꯨꯕ ꯂꯩꯇꯕꯅ ꯏꯀꯣꯏ ꯀꯣꯏꯖꯩ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯆꯪꯉꯛꯂꯦ꯫ ꯂꯩꯔꯝꯕ ꯃꯤ ꯑꯃꯅ ꯀꯥ ꯇꯥꯛꯄꯤꯔꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯀꯅꯥꯁꯨ ꯃꯥꯕꯨ ꯈꯥꯝꯗꯦ꯫ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯀꯥ ꯍꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯣꯡꯁꯤꯜ ꯐꯥꯎ ꯊꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯑꯌꯥꯕ ꯃꯉꯣꯟꯗ ꯂꯩ꯫ ꯃꯅꯨꯡꯒꯤ ꯋꯥꯔꯤꯅ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃꯒꯤ ꯍꯛ ꯑꯗꯨꯗꯤ ꯂꯦꯡꯗꯅ ꯂꯩꯕꯅ ꯃꯩꯔꯥꯕꯗꯨ ꯀꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯌꯥ ꯀꯥꯔꯞ ꯂꯩꯔꯤꯕ ꯊꯣꯡꯗꯨꯗ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯦ ꯈꯟꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤꯗꯣ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯁꯅꯥꯗꯣ ꯐꯅꯦꯛ ꯐꯤ ꯆꯤꯡꯈꯠꯇꯨꯅ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯨꯕꯒꯤ ꯐꯤꯖꯣꯜꯗ ꯂꯩꯔꯝꯃꯤ꯫ ꯏꯜꯂꯨꯕ ꯐꯤꯗꯨ ꯊꯨꯞꯂꯤꯉꯩ ꯅꯨꯄꯥꯗꯣ ꯃꯣꯂꯤ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯁꯥꯍꯨꯝ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯅꯨꯄꯤꯗꯣ ꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯦꯅꯨ, ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯨꯏꯔꯤꯗꯦ? ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯨꯒꯦ ꯍꯥꯏꯔꯗꯤ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯐꯩꯗꯅ꯫ ꯑꯗꯨꯕꯨ ꯐꯔꯦ ꯂꯥꯛꯂꯕꯅꯤꯅ ꯗꯗꯧꯁꯦ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯁꯤ, ꯍꯤꯗꯥꯛ ꯆꯥꯔꯒ ꯄꯣꯊꯥꯅꯕ꯫ ꯁꯦꯅꯨꯂꯦꯝꯕꯤ ꯈꯨꯝꯂꯛꯇꯦ, ꯀꯔꯝꯅꯁꯨ ꯈꯨꯝꯂꯛꯀꯅꯤ꯫ ꯁꯝꯂꯥꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯦꯞꯄꯅꯤ꯫ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯕꯁꯨ ꯄꯥꯝꯕꯣꯝ ꯑꯃꯗꯤ ꯈꯧꯔꯤꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯁꯝꯅ ꯈꯨꯝꯃꯤ꯫ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯐꯝ ꯈꯨꯝꯐꯝ ꯈꯪꯗꯕꯅ ꯑꯍꯝ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯂꯛꯏ꯫ ꯈꯣꯟꯖꯦꯜꯗꯨꯗꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯛꯇ꯭ꯔꯕꯗ ꯏꯕꯦꯝꯃ ꯁꯅꯥ ꯃꯃꯥꯏ ꯍꯨꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯂꯋꯥꯏ ꯁꯥꯠꯈꯤꯗꯨꯅ ꯄꯥꯏꯗꯨꯅ ꯊꯨꯞꯂꯝꯕ ꯐꯤ ꯑꯗꯣ ꯃꯁꯥꯗ ꯄ꯭ꯔꯞ ꯏꯟꯁꯤꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯂꯨꯔꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯃꯤꯡ ꯀꯧꯔꯒ ꯆꯪꯉꯛꯀꯦ ꯍꯥꯏꯅ ꯆꯪꯕꯗꯣ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦꯅ ꯌꯥꯝ ꯍꯪꯒꯣꯏꯅꯕ ꯃꯥꯟꯈꯤꯗꯧꯕ꯫ ꯏꯕꯦꯝꯃ ꯁꯅꯥ ꯈꯨꯝꯕꯤꯔꯛꯇꯦ, ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯃꯩꯔꯥꯕꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯒꯤꯠ ꯐꯝꯊꯩ꯫ ꯅꯨꯄꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯁꯨ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯌꯧ ꯇꯧꯔꯛꯇꯕꯗꯨꯗ ꯃꯥ ꯃꯁꯥꯗꯣ ꯏꯐꯨꯟ ꯐꯨꯟꯒꯠꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯏꯇꯞ ꯇꯞꯅ ꯍꯪꯂꯛꯏ, ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯍꯟꯒꯅꯨ, ꯁꯥꯎꯔꯤꯅꯦꯅ ꯆꯥꯛ ꯆꯥꯗꯕꯁꯨ꯫ ꯍꯧꯖꯤꯛꯇꯗ ꯅꯨꯄꯤꯗꯣ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯌꯦꯡꯁꯤꯜꯂꯛꯄꯗꯣ ꯇꯧꯐꯝ ꯈꯪꯗ ꯃꯩꯔꯥꯕ ꯈꯪꯍꯥꯏ ꯑꯃꯨꯛ ꯍꯥꯏ, ꯏꯁꯤꯡ ꯈꯔ ꯊꯛꯀꯦ꯫ ꯃꯟꯗꯤꯡꯕꯝ ꯇꯥꯅ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯉꯥꯎꯕꯤꯔꯕꯣ? ꯑꯩꯈꯣꯏꯗꯤ ꯏꯁꯤng ꯊꯝꯗꯦ, ꯍꯣ ꯑꯣꯏꯅ ꯊꯝꯃꯤ꯫ ꯃꯩꯔꯥꯕ ꯃꯇꯤꯟꯗꯨ ꯇꯞꯅ ꯌꯣꯠꯁꯤꯜꯂꯤ꯫ ꯃꯃꯥꯏꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯨꯄꯤꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯒꯖꯔ ꯃꯆꯨꯒꯤ ꯐꯤꯗꯨꯅꯤ, ꯁꯦꯠꯂꯤꯕ ꯒꯖꯔ ꯃꯆꯨꯒꯤ ꯐꯅꯦꯛꯇꯨꯅꯤ꯫ ꯐꯤꯗꯣꯟ ꯈꯖꯤꯛꯇꯪ ꯆꯤꯡꯈꯠꯇꯨꯅ ꯏꯅꯐꯤ ꯑꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨ ꯀꯨꯞꯂꯤꯕꯗꯣ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯉꯥꯡꯂꯩꯅꯅ ꯁꯅꯥ ꯃꯆꯨ ꯆꯪꯂꯕ ꯁꯝꯂꯥꯡ ꯑꯗꯨ ꯏꯕꯦꯝꯃ ꯁꯅꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯛꯆꯈ꯭ꯔꯦ꯫ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ ꯑꯗꯨ ꯁꯥꯎꯅꯤꯡꯕ ꯈꯥꯡꯕꯒꯤꯔ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯉꯥꯡ ꯉꯥꯡꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯁꯛꯇꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤꯅ ꯇꯨꯡꯗ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯣ ꯈꯣꯡꯒꯥꯎ ꯄꯣꯀꯦꯠꯇ ꯇꯞꯅ ꯍꯨꯝꯖꯤꯟꯈ꯭ꯔꯒ ꯍꯥꯏꯔꯛꯏ, ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯃꯤꯗꯣ ꯌꯦꯡꯂꯗꯨꯅ, ꯑꯩꯅ ꯄꯥꯈꯠꯇꯨꯅ ꯆꯠꯄꯗꯤ ꯅꯥꯎꯕꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯦ ꯅꯠꯇꯅ ꯂꯩꯇꯦ꯫ ꯃꯆꯦꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯗꯤ ꯑꯉꯥꯡꯗꯣ ꯀꯝꯗꯧꯒꯅꯤ ꯈꯟꯗꯨꯅ ꯆꯠꯄꯅꯤ꯫ ꯅꯥꯎꯕ ꯄꯜꯂꯛꯄꯗ ꯅꯨꯄꯤꯗꯨ ꯊꯃꯣꯏ ꯅꯧꯊꯔꯛꯂꯦ꯫
ꯑꯗꯨꯕꯨ ꯎꯊꯣꯛꯇꯤ ꯃꯥꯏꯊꯣꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯇꯥꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤꯒꯦ ꯍꯣꯠꯅꯩ꯫ ꯋꯥꯍꯩ ꯐꯖꯕ ꯍꯥꯏꯗꯨꯅ ꯊꯦꯝꯕ ꯍꯩꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯇꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯏꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯝꯕ ꯃꯩ ꯑꯗꯨ ꯃꯨꯠꯈꯤꯗꯨꯅ ꯀꯥ ꯑꯗꯨꯗ ꯃꯉꯥꯜ ꯄꯤꯔꯤꯕ ꯍꯥꯏꯕꯕꯨ ꯊꯣꯛꯅꯥꯎꯗꯒꯤ ꯂꯝ ꯍꯦꯟꯗꯨꯅ ꯆꯪꯉꯛꯄ ꯊꯥꯕꯜ ꯃꯉꯥꯜꯗꯨ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯉꯁꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯁꯨꯛꯇꯨꯅ ꯌꯦꯡꯂꯤꯕꯗꯣ ꯎꯕꯗ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯆꯤꯔꯣꯜꯒꯨꯝꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯉꯁꯤ ꯃꯅꯤꯡꯕꯝꯗ ꯂꯦꯛꯄ ꯇꯥꯔꯦ꯫ ꯅꯨꯄꯤꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯏ, ꯅꯪ ꯂꯩꯇꯕꯗ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦ, ꯏꯁꯤꯛ ꯁꯤꯛꯍꯧꯔꯦ, ꯑꯩ ꯂꯩꯕ ꯍꯩꯅꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯁꯅꯥ ꯏꯕꯦꯝꯃꯗꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝꯅ ꯌꯦꯡꯂꯝꯂꯒ ꯃꯁꯥꯗꯣ ꯃꯨꯛꯂꯒ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯃꯥꯏ ꯁꯎꯟ ꯎꯞꯂꯒꯦ ꯈꯟꯅ ꯆꯞ ꯌꯨꯡꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯐꯥꯖꯤꯜꯂꯗꯨꯅ, ꯅꯪꯅ ꯑꯩ ꯊꯥꯖꯗꯦ, ꯑꯗꯨꯕꯨ ꯊꯥꯖꯕ ꯉꯝꯅꯕ ꯑꯃꯨꯛꯇꯪ ꯍꯣꯠꯅꯧ꯫ ꯑꯩꯅ ꯄꯟꯈꯥꯏꯁꯝ ꯆꯠꯄꯗꯤ ꯅꯥꯎꯕ ꯈꯛꯇꯪꯒꯤꯅꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯁꯤꯡꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯑꯩꯅ ꯄꯨꯟꯁꯤꯗ ꯍꯥꯏꯒꯅꯤ ꯑꯁꯥ ꯇꯧꯔꯨꯗꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯤ, ꯌꯨꯝ ꯆꯠꯁꯤ꯫ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯆꯠꯂꯣꯏ, ꯃꯐꯝꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ, ꯁꯤꯗ ꯂꯩꯇꯅ ꯑꯩ ꯀꯗꯥꯏ ꯂꯩꯒꯅꯤ? ꯃꯩꯔꯥꯕ ꯄꯤꯁꯨꯝꯗꯣ ꯈꯪꯁꯨꯛ ꯁꯨꯛꯆꯤꯜꯂꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯇꯅ ꯅꯪ ꯀꯗꯥꯏ ꯂꯩꯗꯧꯔꯤꯒꯦ? ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯉꯥꯡꯒꯤ ꯃꯑꯣꯡ ꯇꯧꯕ ꯌꯥꯔꯔꯣꯏ, ꯅꯪ ꯌꯨꯝ ꯄꯥꯜꯂꯕꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯗꯨꯅ ꯃꯃꯤꯡꯒꯤ ꯋꯥꯅꯤ, ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯝꯇꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯩꯒꯤ ꯏꯁꯥ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯏꯃꯣꯟ ꯁꯦꯡꯅ ꯑꯩꯍꯥꯛꯁꯦ ꯅꯤꯡꯇꯝꯕ ꯌꯥꯔꯤ ꯈꯟꯗꯨꯅ ꯌꯨꯝꯗ ꯂꯩꯒꯦ ꯂꯥꯛꯄꯅꯤ꯫ ꯍꯟꯇꯛꯃꯨꯛꯇꯤ ꯅꯨꯄꯥꯗꯣ ꯄꯥꯈꯨꯝ ꯂꯩꯇ꯭ꯔꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤꯗꯨꯗ ꯈꯠꯅꯕ ꯍꯧꯕ ꯈꯛꯇ ꯍꯩꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨꯅꯁꯨ ꯄꯛꯆꯕꯅꯤ, ꯌꯧ ꯌꯧ ꯇꯧꯗꯨꯅ ꯈꯠꯅꯕꯗꯨꯅ ꯍꯦꯟꯅꯁꯨ ꯄꯛꯆꯕꯅꯤ꯫ ꯈꯨꯝꯐꯝ ꯈꯪꯗꯕꯅ ꯍꯪꯈꯤ ꯑꯃꯨꯛꯁꯨ, ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯂꯥꯏꯍꯧꯗꯤ ꯍꯧꯗꯕ ꯅꯠꯇ꯭ꯔꯥ? ꯃꯁꯛꯇꯨ ꯅꯨꯡꯁꯤꯃꯜꯂꯛꯇ꯭ꯔꯗꯨꯅ ꯅꯨꯄꯤꯗꯨ ꯂꯩꯖꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯒ ꯃꯩꯔꯥꯕꯕꯨ ꯈꯪꯏꯟ ꯏꯟꯊꯣꯛꯏ꯫ ꯅꯊꯧ ꯅꯠꯇꯕꯗ ꯅꯊꯧ ꯁꯥꯒꯅꯨ, ꯑꯩꯅ ꯅꯥꯕꯒ ꯅꯤꯡꯊꯦꯝꯒ ꯃꯔꯤ ꯂꯩꯅꯗꯦ, ꯁꯥꯍꯦꯕ ꯃꯆꯥꯅ ꯑꯩꯒꯤ ꯍꯤꯗꯥꯛ ꯊꯤꯜꯂꯛꯀꯅꯤ꯫ ꯏꯇꯞ ꯇꯞꯂꯝꯕ ꯅꯨꯄꯥꯗꯣ ꯇꯤꯡ ꯁꯣꯛꯅ ꯃꯥꯜꯂꯦ, ꯈꯪꯁꯥꯎ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯔꯨꯔꯒ ꯁꯥꯍꯦꯕ ꯃꯆꯥ ꯍꯦꯛ ꯇꯧꯕꯒ ꯋꯤꯂꯤꯌꯝ, ꯅꯪꯒꯤ ꯁꯥꯍꯦꯕ ꯃꯆꯥꯗꯣ ꯍꯥꯠꯇꯣꯛꯈ꯭ꯔꯣꯔꯥ? ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯩꯔꯥꯕ ꯍꯟꯗꯦ, ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯍꯥꯏ, ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗ ꯍꯥꯏꯗꯧꯅꯤ, ꯀꯩꯗꯧꯕꯩ ꯁꯥꯍꯦꯕ ꯃꯆꯥꯅꯣ? ꯃꯥꯒꯤ ꯃꯊꯧ ꯀꯔꯤ ꯂꯩꯒꯦ? ꯅꯤꯡꯊꯦꯝꯗꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ? ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯩꯉꯣꯟꯗ? ꯑꯣꯏꯕ ꯌꯥꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯄꯨꯊꯣꯛꯂꯒ ꯅꯩꯅꯔꯗꯤ ꯉꯁꯤ ꯅꯪꯁꯨ ꯑꯩꯁꯨ ꯑꯍꯤꯡ ꯇꯨꯝꯃꯣꯏ꯫ ꯑꯩꯉꯣꯟꯗ ꯃꯔꯩ ꯌꯦꯠꯇꯅ ꯂꯩꯗꯧ ꯁꯔꯨꯛ ꯗꯗꯧ ꯆꯥꯛ ꯄꯤꯖꯔꯒ ꯂꯥꯛꯑꯣ, ꯑꯩ ꯉꯁꯤ ꯁꯤꯗ ꯂꯩꯅꯤ꯫ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯃꯥꯅ ꯂꯣꯏꯅ ꯁꯤꯟꯗꯣꯛꯂꯤꯕꯗꯣ ꯎꯕꯗ ꯅꯨꯄꯤꯗꯣ ꯄ꯭ꯔꯣꯛ ꯁꯥꯛꯂꯦ꯫ ꯃꯥꯁꯨ ꯄꯦꯟꯃꯟꯗ꯭ꯔꯗꯨꯅ ꯌꯧ ꯌꯧ ꯈꯨꯝꯃꯤ, ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅꯅꯣ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯅꯪꯅ ꯍꯦꯛꯇ ꯁꯤꯟꯗꯣꯛꯄꯤꯔꯤꯁꯦ? ꯑꯩꯈꯣꯏ ꯌꯨꯝꯅꯤ, ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯍꯦꯛꯇ ꯂꯩꯒꯅꯤ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ? ꯀꯩꯁꯨ ꯂꯩꯍꯜꯂꯣꯏ꯫ ꯅꯤꯡꯊꯦꯝꯒꯨꯝꯕ ꯃꯃꯥꯏ ꯑꯅꯤ ꯂꯣꯡꯕ, ꯃꯁꯥꯒꯤ ꯂꯣꯏꯅꯕꯤꯗ ꯐꯥꯎ ꯋꯥ ꯂꯣꯠꯇꯨꯅ ꯑꯍꯤꯡ ꯍꯜꯂꯛꯇꯕ ꯅꯨꯄꯥ ꯑꯃꯒ ꯃꯣꯟ ꯑꯝꯇꯗ ꯍꯤꯞꯃꯤꯟꯅꯕ ꯑꯩ ꯉꯝꯃꯣꯏ, ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯣꯏ꯫ ꯃꯩꯔꯥꯕꯒꯤ ꯋꯥꯈꯜꯗ ꯁꯅꯥ ꯏꯕꯦꯝꯃꯅ ꯍꯦꯟꯅ ꯁꯥꯎꯔꯤꯕꯗꯣ ꯃꯥꯅ ꯋꯥ ꯂꯣꯠꯄꯒꯤꯅꯤ ꯈꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯑꯆꯝꯕ ꯃꯇꯧ, ꯃꯥꯒꯤ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ, ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ, ꯑꯃꯨꯛꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯥꯒꯤ ꯃꯤꯅꯣꯛꯅ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠꯇ ꯊꯃꯣꯏꯗ ꯅꯝꯁꯤꯜꯂꯒ ꯊꯝꯈꯤꯕ ꯏꯍꯨꯜ ꯑꯗꯨꯕꯨ ꯇꯠꯇꯅ ꯃꯊꯤ ꯐꯣꯡꯍꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯗ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯂꯩꯔꯝꯕꯗꯩ ꯆꯨꯝꯅ ꯂꯩꯈꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯗꯨꯅ, ꯑꯩꯅ ꯅꯪꯕꯨ ꯄꯨꯝꯃꯝꯕ ꯃꯐꯝ ꯑꯃꯗꯗꯤ ꯊꯝꯈꯤꯗꯕ꯭ꯔꯥ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯪꯅ ꯚꯥꯞ ꯑꯣꯏꯁꯤꯟꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯩꯗꯤ ꯃꯍꯧꯁꯥꯅ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯥꯌꯣꯛꯇ ꯂꯩ, ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯄꯥꯜ ꯊꯣꯡ ꯈꯛꯇ ꯅꯠꯇꯅ ꯃꯅꯨꯡꯗ ꯅꯣꯛꯄ ꯃꯤꯅꯣꯛꯁꯨ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕ ꯑꯩꯅꯤ꯫ ꯑꯩꯅ ꯑꯍꯤꯡ ꯍꯜꯂꯛꯇꯕꯗꯣ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯑꯍꯤꯡ ꯂꯩꯃꯤꯟꯅꯔꯨꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯆꯥꯛꯂꯨꯛ ꯃꯨꯜꯂꯤꯕ, ꯑꯩꯒꯤ ꯏꯆꯜ-ꯏꯆꯦꯁꯤꯡꯕꯨ ꯅꯩꯍꯠꯇꯨꯅ ꯍꯥꯠꯂꯤꯕ, ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯆꯥꯅꯕ ꯍꯣꯠꯅꯔꯤꯕ, ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ, ꯂꯩꯈꯥ ꯇꯥꯔꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯕꯨ ꯀꯟꯅꯕ, ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯗꯅ ꯂꯥꯟ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯁꯅꯥ ꯏꯕꯦꯝꯃ ꯈꯨꯝꯗꯦ, ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯂꯦꯞꯄꯤ꯫ ꯃꯩꯔꯥꯕ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯒ ꯃꯈꯥ ꯇꯥꯏ, ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯄꯣꯊꯥꯕ ꯄꯥꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯁꯅꯥ, ꯏꯪ ꯏꯪꯂꯝꯕ ꯃꯐꯝꯁꯨ ꯅꯪꯅ ꯂꯨꯝꯕꯨ ꯁꯥꯍꯟꯕꯒꯨꯝ,
nang ay luhonglaba matung isik-siklamba aigi punsida nangna laktuna langkiba mikupsingdo ningsingduna yenglubada ay asawbana isabu laksankigadra khallubani adubu madugi ona tainabada ngasidi ay nangga laikiba atenma mikuf ado nattana nang yaudana laikiba aigi mikupsingdo ay ningsingba ngamdre nang yaudaba aigi punsido karam tawgi haiba ay ningsingba ngamdre nontharamba mamayda tapna yenglai nupaduda miting amadi wahiduna khangi mairabagi thamoigi thong tapna hangba haurakle adumakpu wahida chumna nate phaidoktuna thengna khoina chatpana mahak mairababu thazaba ngamde nupa adumasu thazaba yaba nungsibagi wahidudi pide adubu kana natre khalla male wahidu makha tar'i USA dagi aigi marupsing hayeng thunglani makhoina purakpa henbu khulai singduna kanglagi nongpok thangba lekai singda leiba angreski yum thugaigani maraibak thiba sahib kharadi numituna roibo oikibasu yai adubu masida nangna wagadaba nate imphal manung oirabasu ay yauroi nangna ibu sauduna so aigidamak wagadaba nangi wakhaldo leitanaba aina haibani thenglabasu thengna hayeng aibu ngairamu warauduna leiringe manakta lengdana leiduna thembagi upai tawgadra khaluraga ngasisu amok magi matawna thamoi adu kahenbiri masagi asawba loitri male mairabadagi masado khanglap lapthoklaga amamba ka amada tumina jangkre makhadana kamdori hangat handa chatlamba menjor senubo ngaiba ngamaktre mairaba laki khangmana masu changlage khanna mamaidu leirakpani adubu tanja hek chana nupa amana khangau kaudana mabu khamlare pabung itaw nandras pu leibidabra laklibado kanano haifet yenglaga menjor sopa kumpi kari leire sawba Nandras thabak chathoki aingonda hayu kari hainingba Nandras masada soidana piyu sinarakpado kaukthokiduna chawba noktuna changsilaklaga hairei telegram ni pabung itaw Nandras ki mingda lakpa chitangongdagini saheb amana tharakpani menjor wakhal haifet khalli puraklabani na telegram da lahore chawbana chatkibado ngahak yenglamlaga menjor telegram do amuk yengli mahak munna yenglamlaga sor tapna hondoklaga tapna segairakle fattaba macha poklabana masu machagi aronba pumnamak khangningladuna chedo tapna segaiduna manungda yauriba do khakta lauthoi mani cheksinna purakpa telegram ado angre sahef amagi khudi da irami mayek lana wahai khuding amamam ta oina adubu menjor bo koksawbi kahan kiba wahai menjor bo mamittagi mapi tahan kiba wahai gi pareng khara tapna patharakpada hanadagi sonduna leiraba hakchang ado chumna lepa ngamaktre makhut masa thak niktuna chido da munna yengli chimbaldagi wahai amadi thokpa ngamda chaisu paiba sungamlakta menjor leplambadagi leimaida haitharakle magi matau do lapna yenglambadagi chingnana changsilakpa nupi ado taaduna leiriba menjor bo hana yengdringeida makutta pairiba telegram do pakhatna yengli maduda iramli wahai singdo munna paraga amuk hanna mathop naina thupchillaga phanik phireidi yepsinki mafam aduda chi adugi oiba mami amatta tahanda semlaga taaduna leiriba menjor bo konkhatuna khonjel hauna amadi pakhanna manungda onsillaga lawi kana lege tadaw sa kaino matawkre